Imphal the National School Games yaban lakhiba Rajasthan ki team bu kuki khilai paiba singna nongmai chingdon da thamduna sel lobi khre hairi amadi lamdam asita kangon kaina mikok thiduna yellow furup singna pangadaba chakthong mitop miyancha singda pingudi yaroi haina JFDG Organization Secretary Longtam Ratana Phongdorakli Kurumzari ISCOM Manipuri Pau Meeting Tabiri Bakwai Pumnamakpu Taramna Okcheri Hauzik Pau Santokna Pizari Imphal gi Khuman Lampakta Pangthokliba Humfumapan Suba National School Games ta Sarukyaba Lakhiba Rajasthan gi team bu Imphal lakpagi lambida kuki khulai paiba singna nongmai chingdonda pung ani rom detain tawduna thambada natana team asidagi sale su lobikhre haina sanaroi amadi makhoiga loina rakhiba parents singna pendaba phongdorakli masida natana sanaroi amadi official punna miyoi yangkhaini thoi lakpada makhoigi hankibagi train ticket asi supnatagi kunmari khak kakpiba adusu waiting da loina leirambana sanaroi singi pukningda yamna pendaba faunaki sanaroi amana phongdorakpada makhoina asukana hotnaduna Rajasthan gi mingchat puraknaba hotnariba asi mari leinaba authorities singnadi karisu leitana khanbire makhoigi parents singna normal ticket tagi saruk ahum hena tangba premium tatkal gi ticket kaktuna makhoigi safanabadi sinbiki adubu masita sengna kanagi thaudangno haina hangki hiram asigi matangda social media da viral oirakhiba sanaroi amagi parents singi pendabo afam khara हम उधर आए हैं और यहाँ पर हमारी टीम ने फर्स्ट गर्ल्स पोजीशन ली है, सेकंड बॉयज और ओवरऑल सेकंड पोजीशन ली है। और मैं ये बताना चाहती हूँ कि हम कुल मिलाकर 52 जने आए थे और उसमें से केवल और केवल चॉइस टिकटें करवाई गई थी, जिसमें चॉइस में से एक भी टिकट कंफर्म नहीं हुई, सभी वेटिंग में है। और मैं ये भी बताना चाहती हूँ कि क्या ये चैंपियनशिप्स जो हमने जीती हैं, क्या इनकी इतनी ही इज्जत है कि ये टॉयलेट के बाहर रखी जाए, और क्या हमारी भी यही इज्जत है, हमने ये मेडल जीते हैं, क्या ये सब टॉयलेट के बाहर जाएं? और हमारे पेरेंट्स आए हैं हमारे साथ, जिन्होंने हमारा पूरा सहयोग करा है, हमारी प्रीमियम तत्काल में टिकटें करवाई हैं, जिनका 3 गुना ज्यादा अमाउंट लगता है। क्या ये अमाउंट हमारे पेरेंट्स को अफोर्ड करना चाहिए था? क्या ये इन ट्रॉफियों की और हमारी इतनी ही वैल्यू थी कि हम लोग टॉयलेट के बाहर बैठकर ये ट्रॉफियां राजस्थान तक लेके जाएं? और मैं चाहती हूँ कि मेरे पापा भी कुछ चीजें, कुछ बातें आप लोगों के साथ शेयर करें, ताकि आप लोगों को हमारे बारे में और जानने को मिले। अब नहीं है जो आए हुए ऑब्जर्वर वगैरह साथ में थे, उन्होंने यहाँ तक कि पूछा भी नहीं, वो चले गए इन लोगों को छोड़ के, बच्चों को। ये तो हम पेरेंट्स साथ में आते हैं, तो आज हम हमारे बच्चों को यहाँ से ले जा रहे हैं। जो आते टाइम भी राजस्थान टीम जब आई थी, तो यहाँ पे बीच में कुकीज ने बंदूक की नोक पे 2 घंटे तक टीम को रोक के रखा था और पैसे लिए, और टीम से पैसे भी लिए थे, ठीक है। लेकिन फिर भी हम पेरेंट्स आए हैं, बच्चों को ले जा रहे हैं हमारे को सेफली। क्या निदेशालय का यही है? क्या जिन्होंने भी ये यहाँ तक बच्चों को भेजा है, ये बच्चे इतनी मेहनत करके ट्रॉफी के साथ जा रहे हैं, क्या यही है क्या इनकी व्यवस्था? और बच्चों की ना कभी आज तक कोई भी टीम आए उसकी निदेशालय कभी भी कंफर्म टिकट नहीं देता है, यही है क्या? पूछता हूं मैंने आज सुबह मंत्री Lamdam asida kanglon kaina mikok thiduna yellow furup singna fangadaba chakthung mitop mirencha singna pibadi yaroi haina campaign for just and fair delimitation JFDG Organization Secretary Longzam Ratana Phongdorakli JFD na sinduna census ki matangda tongan ba mafamda campaign amaga loinana khana nainabagi mifam chatharakpagi manung channa Imphal East ki taret khul Tauroinai Sana Pakhangba Ground Amadi Sekta Ireima Ima Sanglenda ngasi pangthokhiba khana nainabagi thauram amada wafam asi mahakna phongdokhibani mahakna makha taraduna leibak asiga yumthang nariba Bangladesh amadi Myanmar dagi naron da changlakliba mitop mirancha sing asina lamdam asi nongmadi soidana mutkiduna yellow furup sing asi mutkibagi tanfam
ama laklibani masigumba fibam asida India lengakna handak pangthokadawriba mikok thibada kuki refugees sing yaukhiba tarabadi makhoi India gi citizens ama oikhibata natana makhoi gi fangfam thokpa hak sing talaktuna yelho furup singna fangliba khudongchaba sing makhoina fangkhigani haibasini madugi mathakta refugee kuki singbu mitop ni haina laubagi haksu leiraklaroi asigumba kaya sing asina maram oiraga illegal migrant singbu ningthina khandokpa loiraba matung niyom chumna mikok thibagi thabak asi chathabiyo haiki amaromda JFD gi convener Jitendra Ningombamna fongdokhibada kumja lising amaga chamapan ga yankai mathoigi matungda lakpa mitop sing asi hana khandokpa amadi NRC natraga masiga manaba chatna kanglon ama chatnaraba matungda state asida mikok thibagi thabak asi chathaba haibasi yamnamak mathautai maru oina lamdam asida kanglon kaina mikok thibagi thabak amata chathaba yaroi adumakpu chatna kanglon chumna mikok thibagi thabak chatharaklabadi Manipurgi miyamna mikok thibada athingba leite amadi mamangda pangthokhiba mikok thibagi thabakta lana thikibana maram oiraga lamdam asida mapan lamdagi narolda haijillakpa illegal immigrant kaya ama mikok thibada yaukhibadagi Manipurda thokhaningdaba thaudok kaya thorakpada natana lamdam asida yelho furup singi mathakta lan hauduna tangdu leitadaba lamdam ama ohellaklibani maram aduna lamdam asida illegal immigrants sing khandoknabagi amata ngairaba pandamdi mikok thibada kanglon chumna thinaba aikhoi amata oina thengnaminasi haiki luri wafamdi mikok thiba haibase India ki oina pangthorakadaba tawdaba yadaba aduga magi misingdugi matungina yaifa thaurang chawkhat thaurang kaya silakadabani tawdaba yadaba thabakamani aduga luraiba wafamna karino haiba matamda aikhoi iramdo masida saidangduna leiriba mitok miyan cha singse mising thibade yauksan thiba taragadi namdamsigi ni haina lauraga makoi ki sakhungsu pirakadawri ini hainani government of India ni lapthokre adu mikok thidringe gi mamangda ekhoina mitop hana khantok si haiba posine ba mayan thamjerisi mitop khantok ko hedi kanano mitop hedi kanano haragadi mitop ma haiba taragadi huji huji ki oina ekhogi India haiba leibak sida ekhoina Manipurda pulurubnina ekhoina India gi 1951 gi mamangda lerama kangbu hadare 1951 gi mamangda lerama nupa nupi ama hadare aduna polko masamsu India da leramba aduna polko masamsu singdodi Indian citizen amo unba yabigi oyen hai adugi matungda leramba kangbu singdodi no anuba mitu ni haidana India government lawriyaba masi India government ke pathab malay kari patham nona haidana NRC National Register of Citizen naina adun NRC haiba sina masi India oibra India natabar haibadugi potugi matung ina lepa kanoneba amot akai leitaba lamdam ama ohennaba hotnaba matamda miyamna nungtigi sizinariba potlam sing asi mafam chana loisinaba Eco Network Manipurna lepa leitana hotnari haina Eco Network Manipur gi President Laishram Sinthangambana thadorakpa cherol amana fongdorakli cherol asina makha taraduna sizinariba potlam sing asi amuk hana sizinaba yaba mawongda onthoktaba taragadi aikhoina langthoklurabasu leibak leihauda tinkraga hu chenba leibak leihau ohelakpa amadi mai thadokuraga madudagi tholakpa maikhu manil singna atmosphere da tinkhiduna sorhonjinbada miyoibada yamna kiningai oiba leina kaya ama pohlaknaba machak ama oirakpana maram oiraga leiriba malem asi hingbada waraba amadi hingbada safadraba malem ama ohelakani maram aduna aikhoina amon akai sing mafam chana loisinduna environment asibu kannaba amadi lu nanba lamdam ama ohennaba plastic ki pollution asi hanthanaba hotnabada aikhoi khudimakna plastic ki mahut sinba yaba potlam sing sizinaba haibasi yamnamak tangai fadaba amani ngasi su hairok ki tongan ba mafam singda khomgatuna thamlamba plastic ki potlam sing asi Eco Network Manipurna khomgatlaba matung Asoka Traders na amuk KZ olaga sale oiduna leikhibani hariba sizinaba loiraba potlam sing asi value leiba pot ama oina oirakpana maram oiraga
langthoklamba amadi hundoklamba plastic ki potlamsing adu haujikti khomjinnabagidamak hairuba amadi haunaruba lei naidana thokpirakpana maram oiraga chaithoklampa motsilamba sing adu haujikti mateng oire maram aduna akhoi khudingmakna sijinnaba loiraba potsing segregate mapung fana tauraba mafam chana amadi kanaba hiramda sijinminasi loinana Manipur Pollution Control Board mahut Directorate of Environment and Climate Change amadi atai mari leinaba lengaki loisang singna environment kanaba amadi lunana leinaba paikhat liba thabak thoram singda aikhoi khudingmakna saruk yaminasi hainasu makha tarakli Imphal East District ki tongan ba mafam dagi lo na thingkraba lalholop ahum gi keder mari fagat pangam khre hairi Manipur Police Control Room dagi thadorakpa warol amagi matung inna tha asigi tang tara tareta security force na KCP noyon gi keder ama mayumaya dagi fare hairi faraba miyoi adudi Puthem Iton Maitai atopa Ming Tomba chehi kuntra humdoi Irilbong Police Station gi manung channa leiba kaira wangkhe maning lekai dagini Mangondagi mobile phone ama fangbangam ki hairi loinana anauba keder lobada jenabani haiba NRFM gi keder ani amasu Porompat Police Station gi manung channel leiba New Checkpoint area dagi security force na ngarang fagatpa ngamki hairi ba farba miyoi ani adudi fumlo awang lekai dagi famdom mangalsana atopa ming chingsang lakpa chahi kuntramari amadi Ngangkham lawai maning laikai dagi Moirangthem Napoleon Maitai atopa ming chingkhai ni hairi makhoi dagi mobile handset anisu fangbangam ki hairi amaromda numit asimakta da miyamda kihan khanghanduna sel khaibada chenaba misakni haiba UNLF ki keder ama masagi mayumdagi fagatpa ngamkhre hairi farba miyoi adudi ningthauzam sanathoi singh chehi kuntaruk lamlai police station gi manung channa leiba yaurabung khuno ward number 4 dagini mangondagi mobile phone ama fangbangam ki hairi Security force na tha asigi tang tara tareta miyoi ama heroine number 4 ga konana mayumaya dagi faba ngamkhri hairi police tagi fangba pau amagi matung inna farba miyoi adudi khulakpam Ayazuddin chahi nifumathoi Imphal West District ki mayang Imphal Police Station gi manung channel leiba Begun Lokok mayai lekai dagini mangondagi gram chani ga marfu humdoi rom oigadaba heroine number 4 hapa sapon kep taruk fangba ngamki hairi Tha asigi tang tara tareta miyoi ama nisa oina sijinnaba potlam singna konana mayumdagi fagatpa ngamkhre hairi farba miyoi adudi Muhammad Riyaz Khan chei kuntra mathoi Thoubal District ki sangai yumfam nungpau mathak lekai dagini mangondagi Delstal cough syrup bottle tara humdoi Berry cough cup syrup bottle kuntra humdoi Nitrazepam tablet strap mapand yauba box ama mobile phone ama amadi atai documents sing fagatpa ngamki hairi Loisilakpada maru iba pau amuka hana pizari. Imphal the National School Games Sarukhyaba Lakiba Rajasthan ki team bu kusilai paiba singna nongmai figron da thamduna sel logi play hairi. Amadi lamdam asida kangon kaina mikok hiduna yanokuru singna fangada bachakung mitop miyancha singda pindadi yaroi haina JFD Reorganization Secretary Dr. Ratana Fongoraki Pungza si fawbuda pizaba ISCOM ge Manipuri pau matang silosinjari amukahana krumsari